ngasi numida waram phong khiba tuan ba manipuri si phong sing amasum thokiba thogdowa thok sing digi maru oibe I pauk sing khonga saraga manipur top channel gi maike digi myam da thamjage anmada laiba asida taragani thoi suba national voters day pangdokre voters sing na hai sing na mirep khanbiu cs laiba asigi oina taragani thoi suba national voter day 2022 gi thoram pangthupagum chief electoral officer manipur na sinduna imphal gi palace compound da leiba city convention center na manipur gi chief secretary dr rajesh kumar na chief guest oiduna pangthokre thoram asi atai district headquarters pangthoknaki CAC gi oina making election inclusive accessible and participative haiba theme da pangthokiba national voters day thoram aduda chief guest oina saruk yakhiba manipur gi chief secretary dr rajesh kumar na phongdokibada voter education haibasi election matamda voter singi yamna luba thodangni elector singna asengba asumba thabak tawgadaba candidate khanbada akiba yautana thulaktuna vote thadabiyu miyamna khangadaba misak sing aduna laingak pasing khangadoribani makhoina tungi afaba thabak thoram semgadoribani manipur gi oina face ani thokna bot thadagadoriba miyamna february gi ahanba madi aroibada covid-19 gi ahum suba wave lakani hainari maram aduna miyamna section minasi haikena su pausna palakli atop paamana amla bangali gi thong yaningdaba phongdoktuna JCILPS student wing na khongjang sangsinkhre hawkiba January 3 ta amra bangali kauba organization amana manipur da yelhomi kanjanabagi oina satnaba inner line permit system asigi mayukta supreme court wakalakhiba sibu yaningdaba phongdoktuna ngasi mantripukhi bazar da JCILPS student wing na amra bangali gi secretary gi EPG maithana bhonabada haingang police station gi personnel singna akan mamong da Muknakhre hari loinana tuan ba kholau sing lauduna EPG maithakre khongjang aduru saruk yakiba JCILPS student wing gi convener hobism salam bana phongdokibada CM na su mahak lainingai da atopa mi amatana lamdam sidagi ILPS laukthokna bohona ba ngamloi hen su phongdokiba lekre lamdam sida leidiba tuan ba mioi kamluk singna hairiba ILPS mapung fana san hanana bohona bada mateng pangbiu loinana amla bangalina makhoigi khongpham asi handokna bohona bada laingak loi singna su akan bathopdang lobiu hain su phongdoki onakiba ngarang pauksi asigi headline da Janata Dal United ki su mirep taraga thor ki ming laukthokre haikibadu laukthokpa leiti lana pau pisilakpa asigi damak nungaitaba phongdoksari makasa tharak poina ngasi state si woriba covid-19 update myamna thamjage ngasi goriba positivity rate si 17.2% ni apun boina miyoi samriga humfuga mathoi nauna covid-19 positive oiba thengna rakhre aduga miyoi mari na covid-19 positive oiba laikhidre haina report tawri aduga apun boina miyoi lising ani ga satruka marfuga tare na nauna covid test tawki ngasi covid-19 positive oiba thengna rakhraba miyoi samriga humfuga mathoi si bisnupur dagi kunga mari sandel dagi ani susampur dagi kunga taruk imphal east dagi samaga kunga mari imphal west dagi saniga mari jeribam dagi mari kaksing dagi taraga manga Kamjong digi ani Kangpokpi digi taraga matoi None digi ahum Senapati digi taru Tamenglong digi manga Teknopal digi mari Thawal digi kunga mapan Urkhul digi ani puna miyoi samriga humfuga matoi nauna covid-19 positive oiba thengnaraglaga laikhidraba miyoi mari asina ani mana Imphal East digi ani mana Imphal West dagi ni hainisu report tawri makha sa thajarakpuna social media dagi lokhatsaba yamnamak thajaninga oiriba masu nungaitaba pawmana Housing yaki mamang the all Lambulance Hygiene Pump TG Higher Secondary School Imphal awang thangbat nakan oirapna gari masa tongduru lakwa miyani lambi gi khudong thiba thawdwa ma thokpadagi life care ambulance team gi ambulance pilot Rujit amadi EMT Jackson anina thawdok thokpha maduda matam sana yauksinduna first aid piraba matung Regional Institute of Medical Science RIMS da pukhat piramki Thaudo sida hakthengna mateng panghiba tim life care gi staff sing amadi sangsinduna hana mateng pangbiram khiba punamapur life care gi maikedi hainingai leitana thagatpa phongdoksari admasum hawkhiba nong nini gi mamang nigi nong marang kaina takhiba maramna lambi ka hena nanmadagi accident thokpagi jang hengalakliba sidagi ngak thokminana ba aikoi puna gari tapna thauminasi hairakli
Loisilakpoina topase fong amadana asumna fongli mairoi singna amra bengali gi lusingba bakul chandra roy gi effigy mai thana bo honabada police ka muknakhre Manipur inner line permit ILP system sanahan kiba asibu singna duna Supreme Court ta PIL case thangalakhiba amla bengali gi secretary bakul chandra roy gi effigy ngasi JCILPS students wing oiriba MSU MSF KSA सुके अपन महिरोय volunteer सिंह इम्फाल की मंत्रिपुकी बाजार मैथाखरे APG मैथाब होरकपदा हेंगांग पुलिस स्टेशन की पर्सनल सिंह थोमजिलक्तुना महिरोय सिंह अकन मोमोंगदा मुकनारबा मतुंगदा APG दो पुलिस न मुनखी मसिगी मतुंगदा महिरोय सिंह PNB की खुलाव कया सु लावखे हारी आतो पपावमना ngasi numidang Chief Minister Delhi degi Imphal da thunglaragani handa chemical asida Manipur gi kendra humpu da BJP gi mirep oigadaba singda ticket laukthokna baga mari leinana hauzik New Delhi da leiriba Manipur gi Chief Minister N Biren ngasi numidang pung 8:45 da akanaba flight amada Delhi degi Imphal da tholakagani Chief Minister ngasi numidang Delhi degi Imphal tholakadoriba si hayeng pangthokadoriba Republic Day gi thoram asida saruk yanabagi damaktani amaromdana Omicron variant miyo ahum positive oire ngasi Omicron variant of COVID-19 na positive oiba miyo ahum amasu confirm tawre haine health service ki director Dr. K Razona press thadorak pasirol aman haidi sirol asinai ngasi phawba Manipur da Omicron na positive oiba miyo nifugani the shure nauna positive oira pa miyo ahum asisu isolation center singda thamduna ana leyem gi thabuk sathari makhoi ge nakna roba miyo sing amadi makhoi ge lepham sing containment zone laukthokuna lokhatpham thokpa siksin thorang lokhale miyamna covid appropriate behavior ngakna satpi begoloinana covid vaccine mapung phana kapthokpiu hairakli hainasu paw sra makhatana palakli Loisilakpoina topa paukrana Manipur gi oina BJP gi ticket laukthokna ba New Delhi da BJP gi center gi lusing busing mifam pangthokre ngasi nungthil Bharat ki konungoi di ba New Delhi da leiba BJP gi head office da BJP parliamentary committee gi mifam pangthoktuna Manipur gi oina BJP gi ticket laukthokna ba sem sakre hari pausi asina Delhi dagi phangwa thajaba yaba pauge matung inadi ngasi athengmada pangthokodoriba parliamentary committee gi mifam aduda Prime Minister Narendra Modi, Defense Minister Rajnath, Home Minister Amit Shah, BJP gi National President JP Nadda, Manipur gi election gi in charge Bhupendra Yadav su mifam adure saru yagadori ngasimak BJP gi parliamentary mifam asina handak pangthokodoriba taragani to suba assembly election asida Manipur gi kendra singda BJP gi mirep oigadaba miyoi sing laukthoknaba chapchaba phirep adu lawgani hari pausina hai BJP parliamentary committee gi mifam aduda BJP Manipur Pradesh ki President Esarda Chief Minister N Biren amasung Works Minister TS Bisorjit saru yagani mifam aduna state asigi BJP gi lusingba ahumna BJP gi ticket pibigi matangna pukhalapo wafam sing committee asina yamna kupna khana nainagani masigi matung makhoi ahum yauna center gi BJP gi leader singna makhoina survey tawbuda mai pakpa yai haina pukhatkhiba intending candidate singi maramda kupna khana nainaduna karamba intending candidate ta BJP gi ticket piraga soiduna mikhal mai pakpa yabagi haibadu khanagani ngasi phamliba BJP gi parliamentary committee gi mifamna amukta da party asigi oina Manipur gi sit humpuda thagat kadaba mirep singi maming laukthokna ba sem sagani hari loinana thenglabada hayeng numidang wairam natragana January 19 phawgi manungda Manipur gi BJP gi mirep sing asi laukthokla yai haina pausna hairi haina su makhatana palakli aduga hausikoi nadi myam pausi matang sa lusinjarage amasum pathoksa gi bira soi khibal an khiba kaya yaur simyam ngak pi gani amasum matam gi ba maroib i pausing su myam da lepa leitana channel sigi mekeri ga update pi jara ken su myam gi mafam da thamjari and hausikoi nadi myam kainar si and thank you